JIRI dagi IMPHAL tamna pochai puduna lakpa TATA truck kaya ama ngasi ayuk pung nipalom taramdai da Shakhangdaba Meeoi Kharana KEIPHUNDAI police station YOURAMDAI da truck KAYAGI TYRE AMASUNG oil tank SINGDA Nongmei Kapsillambadagi Amang kaya Thokhallamle hauzik phawgi oinadi karamba lal holupna asigumba thabak asi satharamlibano haiba khangba ngamdrei thaudok thokpham aduda Nongmei Naga Council Manipuri and Youth Organization Goinanglung Lungnarigan RNYOGL KEIPHUNDAI Village Authority and KEIPHUNDAI Youth Club amadi security ki mioi sing laktuna yang singkhre hairi IMPHAL dagi JIRI da changakpane ado KEIPHUNDAI dagi kilometer 3 muk chalaga lai paiba kharana tritan tawe aduga ban tawe gari chatpa yaroy na tale aduga IMPHAL lom dai lakpa gari na IMPHAL lom side ta complaint taw hai aduga JIRI lom dagi lot thop kamu na JIRI lom da complaint taw hai aduga blank fire taruga gari da tinggi da adugi tayar da nomaina loina kapi re aduga akoi ju tale ado akoi IMPHAL lom dai lakpa akoina KEIPHUNDAI gi army da complaint tawre aduga moina chalaga yengjalle yengkala matungda clear tawra matungda police ka tawga ana clear tawra matungda akoi ji gari manakta mu hale